1001 Arabian Nights ki ahumsuba episode ni. Episode asigi mamingna Hanuba amadi Saji Amom. Ahanba amadi anisuba episode ki link description da hapchari. Wari taba nungai na ba description da changlaga mathang manaw naina tabiyo. Anisuba episode ki wari matek ama ningsingjage. Sahera Jadena manaw nupida likhiba wari ni. Wari asi magi nupa sultan nasu pukning changna tarame. Sahera na liriba wari sing asi loibaga sultan na mabu hatkadabagi ngairi. Adu oirabasu sultan na Sahera na liriba wari sing asi mataw karamna loisallakadage khangning lami. Maram aduna mahakna makhata magi nupi sultana da wari linaba hairak-lami. Ahan balikiba warida lalonba amaga hingchaba amagi wari ni. Lalonba nupa asibu kanbinaba hotnabada ahanba thengnakiba Hanuba Saji Amom purakpa aduna hingchabada lalonba nupa adubu hatringaida magi angakpa wari ama lijakhige hairame. Wari asibu bichar tawbiramkho haiki. Karigumba lalonba nupa asigi wari asidagi hena magi wari asina ngakpa helabadi lalonba nupa adubu hatpiganu hairame. Wafam asida hingchaba aduna ayaba pirami. Hingchaba na Hanuba nupa duda magi angakpa waridu liba horo hairame. Ahanba Hanuba Saji Amom amaga loinana lakhiba nupa aduna magi angakpa wari adu liba horai. Yengbiyo mayam. Aiga loina duna mafam asida lakliba Saji Amom ase aigi nupini. Aikhoi ani matam kuina yumba lambida khungda minare. Adubu iraibak asida icha ama phawba tambiramdre. Masidagi aina aigi lairiba inai isel mayamdagi aina khwaidagi hena pamjabi. Inai nupi amagi machani pabu icha sakna yokle. Aina hayeng sikraba matungda aigi laihoriba iral ithumsing asigi mapu oihaunaba haina aina khali. Adubu aigi nupinadi mama macha anisibu yamna pamlamde. Aigi nupina aina yumda leitringaida makhoi mama macha anibu mafam khangdana manghankhi. Aina wafam asi khanglakpa mikuptadi yamna thengkhirame. Aina yokjaba ichanupana chahi 10 surakpa matamni. Matam asida aihak aruba thabak amagi matam khara yum thadoktuna chatlammi. Aina yum thadoktuna chatringegi mamangda aigi nupida makhoi mama macha anibu ai leitringaida cheksinna yengsinbiyu hairame. Aisu thabak asi loirakpada chahi amagi matam changkhi. Aina chahi chupa yumda leitringegi matamda aigi pukchel phatrabi nupina mitrangi mahai tamlamkhi. Mitrangi mahai asina mana mama macha anibu manghannaba hotnakhi. Aigi nupina mitrangi mahai matik chana hairaba matungda mahakna aigi ichanipabu athapa mafam amada puthokhi. Aduga ichabu mahakna sanaw macha amada onthokhi. Ichana onba sanaw adubu aigi inai nupa amada senanaba pikhi. Aigi nupina inai nupa aduda sanaw asi mana leirakpani. Ningthina senaw haikhi. Mahakna aigi isanupagi mama inai achanbi adubusu sanbi amada onthokhi. Sanbi asibusu sa san senaba inai duda cheksinna yengsinnaba haikhi. Aina thabaktagi chahi ama leiraga halaklaba matungda aigi nupida aigi ichanipa amadi mama adu kadaida leikhre hangkhi. Aigi nupina hairakhi. Nangi nanai nupido sikhre. Nachanupa dusu kadaida chatkrabano khangde. Aina ma ukhidaba tha anidi phare. Ai mahak kadaida leikrabano khangde. Asumna hairak-lami. Aigi nupigi wahaising asi tabada ai yamna wakhi. Aina khwaidagi pamjaba inai nupi sikre tabada ai yamna nungairamde. Adubu ichanupa asidi sikhiba nate mafam khangdana mangkhibani. Aina ichabu yamna thuna thiba phangani khankhi. Aina ichabu yamna thuna thiba haurage hainasu khalli. Aina ichanipabu thirakpa matam tha nipandi haukhirame.
ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯏꯆꯥꯅꯨꯄꯥꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯖꯥꯇꯤꯒꯤ ꯕꯥꯏꯔꯝ ꯍꯥꯏꯕ ꯀꯨꯝꯍꯩ ꯑꯗꯨ ꯂꯥꯛꯈꯤ꯫ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯑꯩꯅ ꯑꯩꯒꯤ ꯁꯥ ꯁꯟ ꯁꯦꯟꯅꯔꯤꯕ ꯏꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯣꯏ ꯄꯦꯜꯂꯕ ꯁꯟꯕꯤ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯕꯤ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯂꯒ ꯂꯥꯏꯗ ꯀꯠꯂꯒ ꯀꯨꯝꯍꯩ ꯑꯗꯨ ꯍꯧꯅꯕ ꯍꯥꯏꯈꯤ꯫ ꯁꯟ ꯁꯦꯜꯂꯤꯕ ꯏꯅꯥꯏ ꯑꯗꯨꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯅꯣꯏ ꯅꯣꯏ ꯂꯥꯎꯔꯕꯤ ꯁꯟꯕꯤ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯁꯟꯕꯤ ꯑꯗꯨ ꯑꯁꯦꯡꯕꯗꯗꯤ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯟꯕꯤ ꯑꯁꯤꯕꯨ ꯑꯩꯅ ꯂꯦꯡꯗꯅꯕ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯑꯩꯅ ꯁꯟꯕꯤ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯟꯕꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇ ꯃꯄꯤꯅ ꯂꯦꯞꯇꯅ ꯆꯦꯟꯊꯔꯒ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯂꯛꯈꯤ꯫ ꯑꯩꯅ ꯁꯟꯕꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯗꯤ ꯁꯟꯕꯤ ꯑꯁꯤ ꯑꯉꯛꯄ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯁꯟꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯑꯩꯁꯨ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯟꯕꯤ ꯑꯁꯤꯕꯨ ꯄꯨꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯟꯕꯤ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯩꯅ ꯁꯟꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯏꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯄꯪꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯅ ꯉꯥꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯏ, "ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯁꯟꯕꯤ ꯑꯁꯤ ꯈꯨꯗꯛꯇ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯁꯟꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯜꯗ ꯂꯩꯕ ꯁꯟꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯁꯟꯕꯤꯅꯤ꯫ ꯁꯟꯕꯤ ꯑꯁꯤꯕꯨ ꯕꯂꯤ ꯇꯧꯗꯨꯅ ꯂꯥꯏꯗ ꯀꯠꯄꯤꯌꯣ"꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯦꯟꯅꯕ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯟꯕꯤ ꯑꯗꯨꯕꯨ ꯕꯂꯤ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯈꯤꯗꯦ꯫ ꯁꯟꯁꯦꯟ ꯅꯍꯥ ꯑꯗꯨꯗ ꯑꯩꯅ ꯁꯟꯕꯤ ꯑꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯅꯪ ꯍꯥꯠꯂꯣ ꯑꯩꯗꯤ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯁꯦꯟ ꯅꯍꯥ ꯑꯗꯨꯅ ꯁꯟꯕꯤ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ꯫ ꯁꯟꯕꯤ ꯑꯗꯨ ꯃꯀꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯗꯣꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯁꯥ ꯄꯨꯝꯕ ꯁꯔꯨ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯅꯣꯏ ꯄꯦꯟꯅ ꯎꯔꯕꯁꯨ ꯃꯥꯗꯤ ꯁꯥꯗꯣꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯅ ꯁꯟꯁꯦꯟ ꯅꯍꯥꯗ ꯁꯟꯕꯤ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯜꯗ ꯂꯩꯕ ꯅꯣꯏ ꯅꯣꯏ ꯂꯥꯎꯕ ꯁꯟꯅꯥꯎ ꯌꯥꯎꯔꯕꯗꯤ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯟꯁꯦꯟ ꯅꯍꯥꯅ ꯌꯥꯝꯅ ꯅꯣꯏ ꯅꯣꯏ ꯂꯥꯎꯕ ꯁꯟꯅꯥꯎ ꯂꯥꯕ ꯑꯃ ꯄꯨꯔꯛꯈꯤ꯫ ꯁꯟꯅꯥꯎ ꯂꯥꯕ ꯑꯗꯨ ꯑꯩꯅ ꯈꯪꯗꯕꯅꯅꯤ ꯑꯁꯦꯡꯕꯗꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯁꯟꯅꯥꯎ ꯑꯗꯨꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯉꯛ ꯑꯗꯨ ꯀꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯟꯅꯥꯎ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯗ ꯀꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤ꯫ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯤꯅ ꯌꯦꯡꯂꯛꯈꯤ꯫ ꯁꯟꯅꯥꯎ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯈꯤ꯫ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨꯗ ꯑꯩꯅ ꯁꯟꯅꯥꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯁꯟꯅꯥꯎ ꯑꯃ ꯈꯨꯗꯛꯇ ꯄꯨꯔꯛꯎ ꯍꯥꯏꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯂꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯟꯅꯥꯎ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯀꯛꯇꯨꯅ ꯂꯥꯏꯗ ꯀꯠꯄ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯁꯟꯅꯥꯎ ꯑꯁꯤꯃꯛ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯕꯂꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒꯅꯦ ꯂꯥꯏꯗ ꯀꯠꯀꯗꯕꯅꯤ"꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏꯈꯤ, "ꯏꯕꯦꯝꯃ, ꯑꯩ ꯃꯁꯤꯒꯤ ꯁꯟꯅꯥꯎ ꯃꯆꯥ ꯑꯁꯦ ꯍꯥꯠꯄ ꯉꯝꯂꯔꯣꯏ꯫ ꯃꯥꯒꯤ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩ ꯈꯨꯠ ꯑꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ"꯫ ꯑꯩꯅ ꯁꯟꯅꯥꯎ ꯑꯇꯣꯞꯄ ꯃꯆꯥ ꯑꯃ ꯍꯥꯠꯂꯦ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟꯖꯦꯟ ꯅꯍꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯃꯤ ꯇꯥꯍꯟꯗꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯁꯤ ꯍꯥꯏꯔꯛꯏ꯫ ꯁꯟꯖꯦꯟ ꯅꯍꯥꯅ ꯍꯥꯏꯔꯛꯏ, "ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯄꯨ 이붕어ꯅꯁꯨ ꯄꯥꯎ ꯑꯁꯤ ꯁꯣꯏꯗꯅ ꯇꯥꯅꯤꯡꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ꯫ ꯃꯍꯥꯛ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯕ ꯑꯉꯥꯡꯅꯤ꯫ ꯉꯔꯥꯡ ꯑꯩꯅ ꯃꯄꯨꯅ ꯍꯥꯠꯂꯨ ꯌꯥꯈꯤꯗꯕ ꯁꯟꯅꯥꯎ ꯃꯆꯥ ꯑꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯈꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯁꯟꯅꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯈꯤ꯫
Aduga masigi thangnaba mikupta mahak hauna kappa haurakhi. Ichanupina aingonda hairei. Pabungna purakliba sanau macha ase ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯔꯥꯎꯃꯟꯈꯤꯕꯅ ꯅꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯀꯞꯂꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯈ꯭ꯔꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯁꯟꯕꯤ ꯑꯅꯣꯏꯕꯤ ꯑꯃ ꯕꯂꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ꯫ ꯆꯝꯖꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯁꯟꯕꯤ ꯁꯟꯅꯥꯎ ꯑꯣꯟꯊꯣꯛꯈꯤꯕ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯒꯤ ꯅꯨꯄꯤꯅꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯍꯅꯨꯕꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯣ ꯍꯅꯨꯕ꯫ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯉꯛꯂꯦ." ꯑꯍꯥꯟꯕ ꯍꯅꯨꯕꯅ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯑꯩꯅ ꯈꯨꯗꯛꯇ ꯁꯟꯁꯦꯟ ꯅꯍꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯅꯈꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯁꯪꯒꯣꯜꯗ ꯆꯠꯂꯒ ꯏꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯈꯤ꯫ ꯑꯩꯕꯨ ꯎꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯟꯅꯥꯎ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩꯅ ꯁꯟꯁꯦꯟ ꯅꯍꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯈꯤ, 'ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯊꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ?' ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, 'ꯍꯣꯏ ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯥꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤꯗꯃꯛꯇ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯍꯜꯂꯤꯕ ꯅꯪꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯖꯩ꯫ ꯃꯁꯤꯒꯤꯁꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ." ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯑꯍꯥꯟꯕꯗ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯔꯦ꯫ ꯅꯪꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯌꯨ, ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨ." ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩꯅ ꯑꯗꯨꯃꯛ ꯇꯧꯒꯅꯤ꯫ ꯃꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯒꯅꯤ." ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯑꯩꯅ ꯈꯪꯕ ꯉꯝꯗꯕ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯦ꯫ ꯑꯁꯣꯟꯕ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯈꯔ ꯂꯧꯔꯒ ꯁꯟꯅꯥꯎ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯟꯅꯥꯎ ꯑꯗꯨꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯑꯩꯅ ꯏꯆꯥꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯎꯖꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯏꯆꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯦ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯈꯤ, "ꯃꯁꯤꯒꯤ ꯃꯕꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯅꯪꯕꯨ ꯇꯝꯊꯤꯔꯕ ꯁꯥꯞ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯅꯪꯅ ꯍꯌꯦꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯂꯨꯍꯣꯡꯒꯗꯕꯅꯤꯀꯣ." ꯏꯆꯥꯅꯨꯄꯥꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯁꯖꯤ ꯑꯃꯣꯝ ꯑꯃꯗ ꯑꯣꯟꯊꯣꯛꯄꯤꯔꯦ꯫ ꯃꯁꯤꯗ ꯎꯔꯤꯕ ꯁꯖꯤ ꯑꯃꯣꯝ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯩꯅꯁꯨ ꯈꯜꯂꯦ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯏꯃꯨꯡꯗ ꯅꯨꯡꯇꯤꯒꯤ ꯎꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯐꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡꯇꯤꯒꯤ ꯏꯕꯥꯅꯤ ꯈꯠꯅꯗꯨꯅ ꯃꯔꯩ ꯃꯔꯥ ꯌꯦꯠꯅꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈ꯭ꯔꯦ꯫ ꯏꯆꯥꯅꯤꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯈ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯏꯆꯥꯅꯤꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯕꯗ ꯃꯐꯝ ꯈꯪꯗꯅ ꯂꯝ ꯀꯣꯏꯒꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯏꯆꯥꯅꯤꯄꯥ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯁꯖꯤ ꯑꯣꯜꯂꯕ ꯅꯨꯄꯤꯁꯦ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯔꯤ ꯑꯃ ꯅꯠꯇꯕ꯭ꯔꯅꯦ?" ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯆꯨꯝꯕꯅꯤ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯔꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯅ ꯐꯪꯒꯗꯕ ꯗꯟꯗꯤꯒꯤ ꯁꯔꯨꯛ 3ꯗꯤ ꯇꯥꯕꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯗꯟꯗꯤ ꯑꯃꯗꯤ ꯐꯪꯈꯤꯅꯤ." ꯑꯍꯥꯟꯕ ꯍꯅꯨꯕ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯨꯏ 2 ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯑꯅꯤꯁꯨꯕ ꯍꯅꯨꯕ ꯑꯗꯨꯅ
Hingchabada hairei, "Hingcaba ibungo, ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯅꯉꯣꯟꯗ ꯂꯤꯖꯒꯦꯕ꯫ Ibungona amukta tabiyu. Aina ligadoriba wari asina henna saji purakpa hanuba asidagi ngakpa helabadi lalonba nupa asigi lemhoriba dandi khara adusu kokthokpiyu." Hingcaba aduna munna khalaga khumlai. "Hoine, adubu nangna ligadoriba wari aduna saji purakpa hanuba asigi wari dagi henna angakpa wari ama oigadabani." Hingcaba asiga anisuba hanubaga yanaraba matungda hanuba asina magi wari amuk liba haurai. 1001 Arabian Nights ki ahumsuba episode ki wari matang aswaida loijari. Hayeng amuk yamna nungairaba wari ama amuk puduna lakjage. Anisuba hui amuba ani puraga lakhiba hanuba asina kayamuk yamna amadi karamba wari liduna Hingcaba adubu tahankibagi haibadu mayam punna amuk taminarsi.